Prime Minister Narendra Modi na Manipur da lakadoriba asi maming tegi so taunabagidamag lakpani haina MPCC ki President Kaisam Megasandra phongdokre mahak na hai Manipur ki praja singna tha kaya wana leiba amasung IDP singna tha kunipan hena relief camp da mafam marang khangdana leiringai barakta praja singna khalambadi mahak na solution purakna ba hotnaduna IDP sing magi mayumda hanjin hanba santi purakpa amasung miyam gi pendaba sing justice panghanbani haidiba sing asi mahak na mangjong na miyam da khanghan oirabadi yamna fagani mahaki khongchat asidi santi gi oiba program amata miyamda khanghandaba amadi stakeholder singa karimata nainadaba sina karisu laitaba holo oiba khongchat ni prajana khalambaga yamna tayonaba amadi BJP na leidiba situation asi fazana address tawdaba miyamgi ningba kaiba oina thokpa khongchat amani haina Megasandra phongdoki Manipur gi praja singna tha kaya wana leiba amasung tha kunipan hena relief camp da IDP singna adagi mafam marang khangdana leibasi praja singna khalambadi yamna wabasida khalambadi mahakna lakkadaba kaigumba mahna lakpiba khotpa mayamda Manipur da visit tawbasida leiba phajaba habidi solution puthokpa yaba idea suggestion mayam ama adagi solution ma porona na bonaba IDP sing magi mayumda hananaba santi poraknanaba adagi mipung khudingmaki pendaba mayam justice phangnanabagi porakadabani haibasi masigi mangjongna miyamda khanghanba oirabadi yamna fagadabani loinana maki BJCD yamno kaisulайтaba holo adagi karigumba program amata santi gi wafam karimta miyam da khanghandaba amasung stakeholders miyam singsi karimata masi khana nainadaba si masi nuaite prajana khalambaga yamna konai amasung BJP na asi leiriba situation si fajana address tawdaba Prime Minister lakpagi gate welcome gate bukai ba tawe haiba khosaunarba praja singna tawe haiba du tare madusu praja singsi sawba amasung tungan ba problem yam singsi solution ama poroktabagi free movement leitaba santi porokna bo bonadaba kum kutimaki awaba yam singsina Prime Minister gi khongchatsi nungai ba khongchat afaba khongchat development gi shanti gi justice gi rehabilitation gi oiba khongchat amati oiraroi haina khali